नुंशीसे नुंशीबगिदमक्ति नुंशीबा याउद्रबा अरेंबा मपोक्नि कायनिंदबाया अइगी वारिप्नि। Hello mayam, mesti Ilisa kumani nong di kan na cuy ya, waduh Ilisa di kira jolami tum pula है। Hello mayam, अखगी event हो ये मोइनो की अहन बकोलिक नि ये मुझे नुशीदर जे हूँ माई मथे न हूँ तौरगा से ग्लास की ना स्पून जे मुझे फजदरा जे हूँ नुशीयो ना से वीडियो फोटो तो वो ये खरा चावरी नहीं बा असली उनकी दा जाम नहीं जितना चावदी। हजीटी नोंगा चूदरे येंगे 3-5 days ते कंटिन्यू चूनी आई नोंग सिगा वेदर रिपोर्ट पूरा चूनी आई हजीटी लेत्री तो इसे मंझल ले आहा की लिए पीछे फोटो वीडियो तो हो रही नहीं चून तो ले तो चूले नोंगे। हेलो मैम सीसे मणिपुरी फ्राइड राइस ऐ तौदनी जेनम ने तिल तेन अखोई तिलहो याहंदना जेनम गा पासुन गा मोरोक का तौरगा अखोई मिटेगी फ्राइड राइस नी मणिपुरी फ्राइड राइस दुगा सीसे चाप से सुमाई तौरगा हफ्तले बस सीसे लोरे ओस्तो नी दुगा तो खाएगा सिनी मणिपुरी फ्राइड राइस तो ये लोरगा इजिन हलके 자 뷰스 양 फजबनी से याम फजब व्यू नी तो नहीं ने वीडियो न में। हेलो मेरा मैं आऊँ व्यू से फजदर जे उसी वो गुवाहाटी मान रहे जो नोंग नसी री खरा हांग वो तो याम फजरे जी वेदर से नुसा तो सागले से व्यू से नुसा खरा सारे नुंगारे नोंग चुरदरी फरनी ना तदी पूरा होंजी नोंग चुबगी छाती न पीनी ना से सॉरी नुंसा साबगी छाती उपी नोंग चुरसु पे सीजन नहीं नोंग हांगसु पे सीजन नहीं सीजन से मैं आऊँ नुंगारे वेदर से नुंसा सागले नुंसा सारे नोंग हांगे। हेलो मैम सी जो से वहाँ से टेम्पररी एकदम वहाँ फजना तो अंदर तुने गड्ढा ले रहे हो ले सी वो खोंग पाबी मसु लाए ले रहे सी ड्रेन सीगा सी लेंगो मैम ले सी कुंडो ले नहीं से कुंडो ले से फजदर जो ऐसे ना आसामी से नॉर्थिंग में पाता है करी पत्ता है बनी सी से पानुंदा अखोई मिटे दिखंगे मिखर मीठा नीम जो है नीम बना तो मैं तो होगा करी पत्ता है नहीं और असमीस ना नॉर्थिंग में पाता है अखोई मिटे दिखंगे सी की करी मम्मी कौड़ी है ना सी मना से नी से मनी प्लांट खतंग था ओरे फजना लोशनरी पोचे लोई थबक तंगाई सुबनी सिस रे जिनम कदी फजारे सी रे सी ले से सात पलोरे नहावरी फजन सात के बनी सी सोबी से 3 जा रहे याद रे उनका सी 3 जाए सोबी से ते खर दी चा खरे सी मैं लफू से दी हिंगी सी से मुझे लफू से ऐना सी था ये बताओ हिंगी सी नोमल तो मैं पुब खलुरे पुमब खलुरे सी नोमल सी इसिंग तुम लेरमी लेबा खरा हाफ चलेनी सी ओरी ओरे लफू से हिंदी हिंगौरे ऐदी नोंग चोना एकदम लौखत जारोय खली इसिंग तबना सी चा अनिमा ओ हिंगी सी यूं से मैम सिगसु ऐना सीताफल अमखक थागिबा हौरे सी माने जिंदे मंगोबी ने पांगहोक ने लोई मिक्स ओय खरे सिगा सीने जाय हंग सीना पानंग हाफ थागिबदो सी पानंग थागिदो ओरे सिगजी उंसी सीने नहान लो तो कता बाजार दे लाइरे माइरिन मुक अम फरकपदो दो थाजनबो पूरा चरा ओइना फजना हौरे माइरे खरा लेगे माइरिन मतुन जा जानी क्या जंग हौरे सप्ताह अमदा पूरा फजना हौरे नोंग कचुबदिना सीने तनिगो सी उमारिन सिनी क्या नुसीरे ओरे
ꯁꯤꯒꯤ ꯃꯣꯏ ꯂꯩꯕꯥꯛ ꯃꯌꯥꯝ ꯄꯩꯁꯟ ꯊꯝꯕꯅ ꯑꯩꯒꯤ ꯖꯥꯏꯍꯤꯡꯁꯦ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯀꯤꯔꯨꯔꯦ ꯈꯜꯂꯨꯔꯦ ꯑꯣꯏꯒꯗꯧꯕ ꯁꯤ ꯑꯣꯏꯔꯦ ꯁꯦ ꯖꯥꯏꯍꯤꯡꯁꯦ ꯄꯥꯟꯗꯤ ꯄꯥꯜꯂꯦ ꯍꯧꯔꯦ ꯁꯤꯅ ꯌꯦꯟꯗꯦꯝ ꯑꯉꯧꯕꯤ ꯁꯤ ꯑꯃꯈꯛ ꯂꯩ ꯁꯤꯒꯤꯅ ꯍꯩꯅꯥ ꯁꯤꯁꯤꯅ ꯌꯥꯏꯉꯪ ꯁꯤꯅ ꯂꯩꯍꯧ ꯑꯂꯨ ꯍꯥꯏꯗꯣ ꯁꯤ ꯄꯥꯝꯕꯤꯁꯦ ꯂꯩꯍꯧ ꯑꯂꯨ ꯁꯤꯅꯁꯨ ꯁꯤꯇꯥꯐꯣꯜꯗꯣ ꯋꯥꯈꯛ ꯆꯥꯎꯔꯤꯁꯦ ꯅꯣꯡ ꯆꯨꯕꯗ ꯑꯇꯩꯗꯤ ꯑꯩꯅ ꯈꯔ ꯈꯔꯁꯨ ꯆꯔꯥ ꯇꯧꯁꯟꯕ ꯂꯩ ꯁꯤꯗꯤ ꯐꯖꯗ꯭ꯔꯦ ꯂꯣꯏ ꯅꯣꯡꯗ ꯀꯩꯅꯣꯝ ꯇꯧꯔꯦ ꯁꯤ ꯁꯧꯒꯤ ꯑꯃ ꯁꯤꯒꯁꯨ ꯇꯧꯔꯤꯕ ꯁꯤꯅ ꯇꯤꯟ ꯖꯥꯈ꯭ꯔꯕ ꯀꯩꯗꯧꯔꯕ ꯈꯪꯗꯦ ꯁꯤ ꯑꯩꯅ ꯌꯦꯡꯉꯨꯁꯤ ꯁꯤꯁꯨ ꯎ ꯃꯣꯔꯣꯛꯅꯤ ꯁꯤꯁꯦ ꯎ ꯃꯣꯔꯣꯛꯅꯤ ꯁꯤ ꯑꯂꯨꯅꯤ ꯈꯛꯁꯨ ꯑꯩꯅ ꯍꯥꯞꯆꯜꯂꯤ ꯃꯇꯣꯟꯗꯤ ꯆꯨꯝꯈꯠꯂꯦ ꯁꯤꯁꯦ ꯑꯁꯪꯕ ꯀꯥꯕꯗꯣ ꯆꯥꯕꯗ ꯍꯥꯎꯇꯕꯗꯣ ꯁꯤꯅ ꯍꯔꯤꯕꯣꯞꯅꯤ ꯍꯌꯦꯡ ꯀꯣꯟꯅ ꯑꯣꯏꯕ꯭ꯔꯥ ꯌꯦꯡꯁꯤ ꯑꯗꯨꯒ ꯁꯤꯒꯅ ꯑꯩꯅ ꯁꯤꯁꯦ ꯑꯩ ꯀꯩꯅꯣ ꯎ ꯃꯣꯔꯣꯛ ꯆꯔꯥ ꯇꯧꯔꯤꯕ ꯁꯤꯒ ꯁꯤꯅ ꯃꯝꯃꯒ ꯁꯤ ꯂꯩꯁꯦ ꯖꯁꯃꯤꯟ ꯃꯤꯇꯩꯗ ꯃꯥꯂꯇꯤ ꯂꯩ ꯃꯅꯝ ꯅꯨꯡꯁꯤꯕꯗꯨꯅꯤ ꯁꯤꯁꯦ ꯑꯩ ꯃꯅꯥꯛꯀꯤ ꯌꯨꯝꯗ ꯃꯤꯇꯩ ꯁꯤ ꯌꯨꯝꯁꯦ ꯌꯦꯡꯉꯨ ꯖꯨꯕꯥ ꯀꯨꯁꯨꯝ ꯂꯩꯇꯦ ꯁꯣꯝꯗ ꯀꯟꯅ ꯃꯤꯇꯩ ꯌꯨꯝꯗꯤ ꯅꯣꯛꯏꯑꯕ ꯅꯣꯛꯄ ꯇꯥꯔꯦ ꯃꯈꯣꯟ ꯑꯗꯨꯒ ꯅꯣꯡ ꯆꯨꯕꯁꯤꯒ ꯀꯩꯅꯣꯃꯈꯛ ꯌꯦꯡꯍꯟꯒꯦ ꯃꯌꯥꯝꯗ ꯁꯤ ꯌꯦꯡꯉꯨꯁꯦ ꯌꯥꯝ ꯖꯪꯒꯜ ꯑꯣꯏꯔꯦ ꯅꯣꯡ ꯈꯔꯅꯤ ꯀꯟꯇꯤꯅ꯭ꯌꯨ ꯆꯨꯕꯗꯨꯒ ꯁꯤꯅ ꯑꯗꯨ ꯆꯤꯔꯣꯏ ꯊꯥꯗꯣ ꯚꯨꯒꯨꯇꯤ ꯃꯅꯥꯗꯣ ꯁꯤ ꯚꯨꯒꯨꯇꯤ ꯃꯅꯥꯁꯦ ꯃꯊꯟꯇ ꯍꯧꯔꯛꯄꯅꯦ ꯁꯤꯁꯦ ꯁꯤ ꯐꯖꯗ꯭ꯔ ꯌꯦꯡꯉꯨꯁꯦ ꯑꯁꯤꯒꯤꯅ ꯀꯩꯅꯣ ꯇꯨꯜꯁꯤ ꯃꯤꯇꯩꯁꯤꯡꯁꯦ ꯀꯟꯅ ꯋꯥ ꯉꯥꯡꯉꯤꯁꯦ ꯅꯣꯛꯄꯁꯨ ꯇꯥꯔꯤ ꯁꯣꯝꯗ ꯁꯤꯁꯨ ꯏꯖꯥꯕꯣꯔ ꯈꯔ ꯀꯪꯍꯜꯂꯤ ꯁꯤꯒ ꯁꯤ ꯕꯣꯛꯁꯤꯒꯅꯦ ꯂꯣꯏꯅꯃꯛꯅꯤ ꯎꯁꯣꯏꯒꯤ ꯃꯀꯨꯋꯣ ꯀꯩꯌꯣ ꯑꯩꯅ ꯁꯤꯒ ꯀꯪꯍꯟ ꯊꯝꯃꯤ ꯁꯤ ꯕꯣꯛꯁ ꯑꯃ ꯁꯦ ꯁꯤꯗꯤ ꯅꯣꯡꯅ ꯆꯣꯠꯂꯣꯏꯑꯕ ꯁꯤ ꯃꯈꯥꯗꯅꯤ ꯁꯤꯒꯤ ꯁꯤꯒꯤ ꯃꯅꯨꯡꯗꯅꯤ ꯁꯤ ꯄꯀꯥ ꯂꯩ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅꯤ ꯁꯤꯅ ꯂꯩꯅꯤ ꯁꯤꯁꯦ ꯄꯤꯁ ꯂꯤꯂꯤ ꯍꯥꯏꯗꯣ ꯑꯉꯧꯕ ꯂꯩ ꯁꯥꯠꯄꯅꯤ ꯁꯤꯁꯦ ꯁꯤꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯇꯥꯐꯣꯜꯁꯦ ꯌꯦꯡꯉꯨ ꯐꯖꯕꯅꯤ ꯁꯤꯅꯤꯗꯣ ꯑꯩꯒꯤ ꯍꯤꯡꯒꯣꯜ ꯅꯨꯡꯁꯥ ꯁꯥꯏ ꯑꯗꯨꯅ ꯃꯤꯁꯦ ꯐꯤ ꯐꯧꯅꯔꯤ ꯂꯣꯏꯔꯦ ꯁꯤ ꯑꯩꯒꯤ ꯏꯁꯤꯡꯒꯤ ꯃꯊꯛꯇ ꯄꯣꯠ ꯆꯥꯏꯅꯕ ꯏꯁꯤꯡꯒꯤ ꯀꯩꯅꯣꯅꯤ ꯕꯥꯜꯇꯤꯡꯅꯣ ꯀꯦꯟꯅꯣ ꯄꯨꯔꯥꯅ ꯕꯣꯇꯜꯂꯣ ꯀꯩꯌꯣ ꯂꯣꯏ ꯏꯁꯤꯡ ꯁꯤꯒꯅꯤ ꯑꯩꯈꯣꯏ ꯅꯣꯡ ꯆꯨꯔꯒꯅꯦ ꯁꯤꯒ ꯁ꯭ꯇꯣꯔ ꯔꯨꯝꯁꯤꯒ ꯐꯤ ꯐꯧꯔꯦꯕ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯁ꯭ꯇꯣꯔ ꯔꯨꯝꯅꯤ ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯐꯤ ꯐꯧꯔꯤ ꯅꯣꯡ ꯆꯨꯔꯒ ꯑꯩꯒꯤ ꯍꯤꯡꯒꯣꯜꯁꯤꯡꯁꯦ ꯀꯔꯤ ꯑꯣꯏꯔꯦ ꯁꯤꯁ ꯄꯨꯗꯤꯅꯥꯁꯦ ꯐꯅ ꯐꯖꯔꯦꯅꯦ ꯑꯇꯩꯗꯤ ꯌꯥꯗ꯭ꯔꯦꯗ ꯀꯣꯝꯂꯥ ꯄꯥꯝꯕꯤꯁꯦ ꯐꯖꯔꯦ ꯋꯥꯈꯛ ꯆꯥꯎꯔꯦ ꯀꯣꯝꯂꯥ ꯒꯥꯔꯣ ꯍꯤꯜꯁꯀꯤ ꯀꯣꯝꯂꯥꯅꯤ ꯁꯤꯁꯨ ꯄꯥꯝꯕꯤ ꯑꯅꯤꯗꯤ ꯁꯨꯔꯦ ꯑꯇꯩꯗꯤ ꯂꯣꯏꯊꯣꯛꯑꯦ ꯑꯇꯩꯗꯤ ꯁꯦꯝ ꯄꯣꯠꯅꯤ ꯕꯥꯔ ꯔꯤꯄꯤꯠ ꯇꯧ ꯂꯩꯔꯦ ꯑꯩ ꯁꯤꯁꯦ ꯅꯨꯃꯤꯠꯁꯦ ꯀꯌꯥꯝ ꯐꯖꯅ ꯍꯧꯖꯤꯛꯇ ꯅꯨꯡꯁꯥ ꯆꯥꯕꯁꯦ ꯌꯦꯡꯕ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯃꯊꯛꯇ ꯂꯥꯛꯏꯅꯦ ꯐꯖꯅ ꯎꯗ꯭ꯔꯦꯁꯦ ꯍꯩꯅꯧꯅꯦ ꯁꯤ ꯃꯌꯥꯝ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯩꯅꯧ ꯄꯥꯜꯂꯤꯁꯦ ꯁꯤ ꯃꯅꯨꯡꯗ ꯍꯩꯅꯧ ꯑꯃꯈꯛ ꯄꯥꯜꯂꯤꯁꯦ ꯃꯅꯦ ꯆꯔꯣꯡ ꯄꯥꯜꯂꯤꯁꯦ ꯍꯩꯅꯧ ꯃꯅꯨꯡꯗ ꯐꯖꯅꯗꯤ ꯎꯗ꯭ꯔꯦ ꯁꯤ ꯃꯊꯛꯇꯁꯨ ꯃꯅꯦ ꯃꯆꯨꯁꯦ ꯂꯣꯏ ꯑꯁꯪꯕ ꯃꯆꯨ ꯉꯥꯛꯇꯅꯤꯅꯅꯦ ꯎꯗ꯭ꯔꯦ ꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯅꯠꯇꯦ ꯃꯤꯒꯤꯅꯤ ꯍꯜꯂꯣ ꯃꯌꯥꯝ ꯈꯤꯇꯪ ꯅꯨꯡꯁꯥ ꯁꯥꯕꯗꯅꯦ ꯑꯦꯛꯗꯝ ꯁꯥꯕꯅ ꯂꯣꯏꯔꯦ ꯑꯣꯂꯥꯡꯕꯅ ꯁꯦ ꯁꯟꯗꯥꯒꯤ ꯄꯨꯡ 5 ꯇꯥꯔꯕꯅꯤ ꯍꯥꯏꯁꯦ ꯍꯧꯖꯤꯛꯇ ꯀꯟꯅ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯏ ꯒꯨꯋꯥꯍꯥꯇꯤꯗ 5 ꯕꯖꯤꯗ ꯅꯨꯡꯁꯥ ꯁꯥꯔꯤꯕ ꯅꯨꯃꯤꯠ ꯆꯪꯉꯝꯗꯥꯏꯗ ꯁꯤ ꯐꯨꯔꯤꯠꯁꯦ ꯑꯩ ꯃꯁꯥꯅ ꯇꯨꯕ ꯐꯨꯔꯤꯠꯅꯤ ꯑꯩꯅ ꯂꯤꯠꯂꯤꯁꯦ ꯒꯥꯔꯗꯦꯟ ꯈꯔꯒ ꯌꯦꯡꯍꯟꯒꯦꯗꯣ ꯁꯤꯒꯁꯨ ꯂꯩ ꯁꯤ ꯂꯩ ꯁꯤ ꯇꯃꯥꯇꯔ ꯁꯤꯅ ꯑꯦꯂꯣꯚꯦꯔꯥꯁꯦ ꯐꯖꯗ꯭ꯔ ꯌꯦꯡꯉꯨ ꯃꯩ ꯌꯥꯝꯃꯦ ꯁꯤ 2009ꯗꯒꯤ ꯂꯩꯔꯛꯄ ꯆꯔꯥꯅꯤ ꯍꯥꯏꯕ ꯁꯤꯁꯦ ꯁꯣꯔꯣꯛ ꯁꯤ ꯐꯖꯕꯅꯤ ꯌꯦꯡ ꯂꯥꯛꯏꯅꯦ ꯑꯩꯅ ꯃꯊꯛꯁꯦ ꯑꯌꯨꯛ ꯅꯣꯡ ꯆꯨꯔꯣꯏꯒ ꯀꯔꯤ ꯀꯣꯟꯗꯤꯁꯟ ꯂꯩ ꯍꯥꯏꯅ
ꯐꯤꯁꯦ ꯅꯨꯡꯁꯥ ꯈꯤꯇꯪ ꯐꯪꯕꯗꯅꯦ ꯐꯤ ꯃꯌꯥꯝ ꯑꯃ ꯐꯧꯅꯔꯤ ꯃꯊꯛꯇ ꯀꯩꯅꯣ ꯐꯔꯦ ꯐꯔꯦ ꯊꯝꯃꯒꯦ